Kurumzari, ELITETV ki teso cartoon mahau meng tabiri usu ahamatara moksari. Baru dengan si infala pongo pau sesin cartoon singda cartoonisna. Kari haining liba, kari funong liba, kari wakal kalang liba abdu miyam sanong thamzage. Am lokasage sanga express ki ontok pani da isa. Ontok pani jing biu sayda koi matay mana onika da phamang wari chana bani. Yam lo khangna ba kangbu matay mana oiduni mogi sin se daida. Mai nu pasna hai. Aina hangli se RTA eki makada hang bani. Seng nayu nang aina loadingida kana kana na koiramena. Hangak person the pieces of low kang mong low kang manina man hide. A seng by hydrodi yum kaini. Aduna Madu official secret eki makada hydropaya dena. Ampazava pony. RTI Gimaru na official secret exi kogi British matam de lambazum. Chanari by Haitare. Alongasagi disclose to Wayada monitor wishing Aduna. Adu Makadi ekti Makada a hydoi. Nang RTI Tarasona Yamna Hugi. Logo the Kanaba Matamana Anigi. Argument nangal tong daw niya ba ay di man hangak pa ni ay na hangin siya noon hangin siya RTI ki makada ni nang ay na kuit loading ida kana kuit na ramena ada man asyang bahay do di yung kaya ni aduna madu official secret ek ki makada haydok pa yade na lo khang ba ani mung na pagi mong ni yang phajaba adum ba cartoon na thamjage matang dalay sina koi sana lay ba ki loire dana asta alla ni ka wari sana ba ni handa ki koi ki silongi Raspberry Sido Kimatang the Mayam says top the town as a man what is Hanareva Ishumu or Ebony. Adam Bagi Sido Pani, unknown as Hadu need to Matang the Quartus cartoonist in the Kutarapuni Manana. Sido Laga, Anuba Sanaba or Malena, Haiba. Adamas Kumedina. Adudi, Tasman Zuquimele, Tugairaga, Anobo Sasi, Haiba the Yarakadrana. Yam the Pena Dava Mayama lay quay Hoy to Anton Bazagasing the Yamna historical posting the Tugairaga Saba si Yaudi. Adona Patana Samjan Biraga, Hani Ari Badu the protect Tonaba, a say Canada, Modang the Leba, I negida, Bom Tadaba the Pan Buyum do Patana Kupsalaga, Hani do Kahendana, Ninghaira Sukaito was Yambayagi and Haba. Hoi Billy letters way, Ninghaira do Hazaki Raspberry do, Yamna Manipuri, Tiaska, Yam Sagona Bapuari, Sagona Pumani Madu, Yamanui to a port and has the high donate. The Poto Dangsai cartoonist to Kutar Paitaduna. Ari Ribusim Malin Stoke Targadi Tasmal Zukumilre, Tugarana was Hastan Yamna, Joke or Kariway Yamna, Mimic Doroga, Kariam Naway Toroga, Tamak by Yamsu, Pazava cartoon and Tamzage. But on the Lation of Pona Pongi, Balo Hazen, Balo is the Biotemanause, my Mapuru Visina, Koyawatagi, Cover Pare, my Lune Bishna, Sab Salagalak Paneda, my Pishna High, my Lune Bishna. Moiba popular government amaseng ni chakibudu high command sing do sang di harekla manena koi ngarang hanara ke mayam suni koi unadabida lakhiba dubu thajaba pire bel santosh unare aduga koi kenogi samit pratra unare na hainara ka mayam lakpa no fe toroga lakhiba mayam sing adudani koi November thaw munungda koi soidana koi gi popular government ama lakani kaina haibudo adi matang du da thamba aduna moiba popular government ama same ni chakibudo high command singna sangri harakla malena sishu yana manungda atra phumba hai tare aduna koi November mungai tare namuda sarkar do lakadra laoidra haibuduni anoba popular government ana shi yam phajaba cartoon thamjage mathang da leisina koi huelan paugi as loire haibuduni ba seda koi gi mantri MLA gi yumda lakpagi mong ne kamai togena farmer sing oidunebo adagare mon kari haigeda nong taba henmalle sara mukta unajagena koi nong tare unaba nong tadre unaba ikang thosu ada lakuda mai gato lebe mong ne damas ne kume nong tadena laklamba kambudra khura khoibona nong tadabsu lekang tholakpasi magi kano sida wakat chaba haitaidena aduna saijina nong sino kaina taselakpasi warakpagi mu magi leadership unaba lakpagi sinni ana tumagi mokona khallabadina mogi leader imnakta lakpasi mausani adana hangbagi lakpagi sinduni matang da leisna khoigi naron tholangi hawa do lerang do si yam phajaba si cartoon bio si ayamba elected ngakto oiduni akoi putta pajama sele dagi neru topi ope mayam jokona hainabdo cartoonist ni yamna symbolic oisinaba aida mai marup sina ozagi sadi kayano makhoi kari honari na hangmane amane khume ozabu karam bagino chingira tamgira na
haidi leiriba khoigi leader singsi adum ayamba khutekpudi yawre ani di loi sunaba yawba ayamba yawbudo ani su mayam yawuda chingi lawba tamgi lawba na adum ani official oina adum lawdaba tona yumga sabiraga thamba mayam su lei gaina ga mayam hainabuduni adeda khud tharakpane ngasai cartoonist ozagi ichadi kayano mokhodi kari khondari na hangbasidama mana amasna kumakpani ozabu karambagi nona chingira tamgira na magi ani lomdo chingi ama tamgi amaga lorambai mong duni da khoi pi lon bagi mong duni da cartoonist thamaise si yam phajaba si jo cartoon ne thamjage matang da lesna khoi people's chronicle gini motly monday na motly monday sta yengbi moi wai sanamni official da moi phambaga wai lepaga wai sanaba official da mas ne kai maybe oibi ai the center still believes that the fire burning in the state will fizzle out on its own aduna haji state se the chai mai se masama samda tamna gradually end tawjage ba yai sondara ga kaina center na mona khanba oiram ba yai aduna ne ko ji kaimta chahi ani helaba chahi ne ga tha mari chansulaba sida kaimta haidabida unababu unhalak taw mayam si aduna sida da cartoon se thawbune maybe the center still believes that the fire burning in the state will fizzle out on its own. Gradually, Tamatamna, Musagini, Sondaraga, Kainago, Adumagi, among the Kanma Mali, Hana, Pungopa, Yampazava, Shishu, cartoon and Tamzage, on a sig de Dumba, ELITETV Teso cartoon, cartoon Mahao, Matanga Sedulation Zere, Yang Tavi wishing Bomok and the Kurum Zaboluna, Kainanabi Atanizeri, Pinebirish.